Manipur Satkidaba Sahi Maga Henjelakle, Kuki Singna Popi Tapagi Matang, the Kangba Lake Haina, Pauzakum the Pondokre. Sahi Asigi Aho Wunumit January 1, the Diligi, Gentleman Tada Pang Tokiba, Protest Amada, ASO Dili, and NCR President Pauzaku Guitega, Paumi Amagawari Sanabagi video about social media the viral or a cray. Viral video do the interview load about Paumi Aduna Pauzaku Guiteda, Su Karigi, Sanadibano Hangmada, Guitian High. Subasandra Bos na Harambawa Pam, Equi the EPO, Nakoida. Ning tamba pige haiba wafam adu niksingduna maitai phuruki mathakta ning tamba tanbani haina phongdokhi maduda pawmi aduna madudina khoina taliba ning tamba se bharatagi ro hangbada ngahaktang samam nakhre tungda guitena separate administration taliba ase majoritarian maitai dagi tanbani haina phongdokhi pawmi na hangba wahangi pakhu piraduna pawjaku guitena makhata na phongdokhi bada majority maitai community na Kuki gi natural resourcing Kuki gi lamsing occupy torak na bohana ri haina phongdolakpada pawmi aduna matau karam na maitai singna Kuki singilam occupy tauna bohonai haina phongdok libano haina hangmada mahana maitai singna SD sannaba thorang lakpa se mipainingai amani haina pakhongpi ki tungda amuk pawmi aduna Kuki gi lamsingda illegal poppy cultivation tawbagi matangda hanglobada puna makhangba saraga nanglamba pauza khub guitena madu khangde mahak mahiroini sahi bangarom phare lairik tamduna leiba haina yamna haithoi singthoiba saduna wahang adu dagi na thaiduna pakhongpi ki NIA na KNP commander tiger gi mathakta Thijinba hwre hawgiba sahi November tang 13 da Jiribamgi Jakurado da Central Reserve Police Force CRPF ta landakhiba amadi maitai singi yum kya mai thadoktuna ama ata thohan kibabo masana tawbani hana phongna haijakhiba Kuki National Front KNP gi commander tiger gi video ma social media platform oiba YouTube channel da viral oirakpadagi NIA na mahaki mathakta thigatpa hwre haina national media ama oiba NDTV na report torokre paosna makha taraduna hai KNP gi commander ni haijaba tiger na hairiba thodok adu tiger masayawna mahaki kangbu singna thokhan bani haina phongdokhiba wafam aduga mari lenana NIA na viral oiba video adu evidence oina witness ani gi mamangda download tawraba matung pen drive ta hapsinduna envelope amada sel tawraba matung section 105 partia nagarik suraksha sanhita BNSS ke makhada electronic evidence oina NIA court ta lankhatke court na evidence adu accept tawraba matung makhata na tiger hairiba misak asigi mathakta Thijin humjin naba pen drive ado NIA da amu khusena kibagaloinana KNP na suspension of operation sugi chana kanglon sing thugairaba haibagi matang da so NIA na Thijinbagi thabak chathaba hawkre haina pawosina makhatare ngarang Kamal Babugi anauba JC semgudabani haina bom thamjalambagi thodokta loitang khunau bazar board mayaida wafam adongi masing yamlaba maira paibi amadi miyamga loinana chathakhiba wakat mifam aduda saruk yaraduna JC gi member Purnima sina hai yumlakta bom thamjinduna miyamda aki akang pohanba JC na akan wongda condemn tawi masida sunatana letter head yaudana CZ amada KCP khak thariba lup ase karamba lup no hat mayek sengna miyam khangna sengdokpiyo yaningdaba kya leirabasu JC da mayek sengna suggestion tawbiyo madugi damak JC na thonglawna hangduna leire kanagumana JC gi thaupuge haibada ngamgadaba oirabadi madugi damak JC na ayaba pigani maram charabadi JC gi thaupuba sing sendokpada akaiba leite wakan mifamaduda saruk yakiba singna JC go wari sabagi mahuta victim family gi yumda bom thamjilamba yaningde mirakta bom thamjilamba karamba lukno sengdokpirao JC na kanaguma miyoy amataga selga yasinnakiba leite victim family da awabagi mathakta hena awaba piba yaningde haina thaba play card singsu sejina ki haire Manipur ka tainaba Indo Myanmar border paring kilometer 9.21 at sambal khaban loire haina report torokwe Ministry of Home Affairs ki report amagi matungina Manipur ka tainaba Indo Myanmar border paring the kilometer 9.214 ngamkhai ki sambal khaba loire border fencing ki paring the lambi sembagi thabak chathari kumja 2023-2024 gi Ministry of Home Affairs na puthokpa annual report amana hai Indo Myanmar border ka tainana leiriba Manipur gi border town more the kilometer 9.214 gi saruk ase fencing tawba loire border fencing loire ba saruk asida hojik lambi sembagi thabak chathari thorang ase ngamkhai lana logi wangda chatharakpa thabak thoramse security force na mapung phana laksinba ngamnaba paikhatpani loinana region asida security force na chatharakpa patrolling gi thabakta hena mathau hapnabani Ministry of Home Affairs ki report asina makhata na hai kilometer 9.214 fencing tawbagi thaba ase border road organization da sinakibani amade hojiksu sambal khaba gi thabak akan mongdu chathare